Hi ma'am, ado ma'am ngasidi mathil ka yamna tawdre haidi tharoi na tawe ba amda tharoi se na chara ga na mathil ka tawdre andum tharoi se taw na thonge ba inde te amit ba khot ba kisum jawde ado ma'am ai cha ba hawrage krok krak law hào đấy Ma'am ai thơ thong bagi này đi thong qua thang bagi recipe đó bữa nào mình rồi đạp cho bên ní ma'am cho tụm em view rồi nha tụm hầu bagi rồi vào vào happy happy này bên này
ꯑꯩꯗꯣ ꯌꯦꯡꯉꯒ ꯑꯩꯒꯤ ꯔꯦꯁꯤꯄꯤꯗꯣ ꯌꯦꯡꯉꯒꯁꯨ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯂꯩꯗꯅ ꯑꯍꯦꯟꯕ ꯍꯥꯏꯗꯤ ꯃꯥꯅ ꯈꯪꯖꯕ ꯑꯗꯨꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦꯕ ꯅꯣꯡ ꯃꯌꯥꯝ ꯊꯔꯣꯏ ꯆꯥꯗꯕꯁꯤꯗꯤ ꯀꯨꯏꯔꯦ ꯍꯟꯗꯛꯀꯤ ꯅꯣꯡꯒꯤ ꯊꯔꯣꯏꯅꯦ ꯑꯍꯥꯟꯕ ꯆꯥꯏ ꯌꯥꯝ ꯍꯥꯎꯕꯅ ꯑꯗꯨꯅ ꯀꯩꯅꯣ ꯆꯥꯎꯔꯤꯌꯦ ꯊꯣꯛꯂꯛꯇꯦ ꯊꯣꯛꯂꯛꯑꯦ ꯃꯌꯥꯝ ꯊꯔꯣꯏ ꯑꯣꯏꯕꯁꯤꯗ ꯈꯪꯗꯦ ꯅꯍꯥꯟꯗꯩꯗꯤ ꯆꯥꯛꯀꯗꯤ ꯑꯗꯨ ꯌꯥꯝ ꯆꯪꯉꯣꯏꯗ ꯉꯁꯤꯗꯤ ꯒꯔ ꯊꯧꯖꯜꯂꯛꯑꯦ ꯄ꯭ꯔꯦꯠ ꯀꯥ ꯃꯌꯥꯝ ꯑꯩ ꯊꯔꯣꯏꯁꯦ ꯆꯥꯕ ꯂꯣꯏꯔ ꯃꯁꯤꯡ ꯊꯤꯗꯣꯏꯅꯦ ꯑꯩꯅ ꯉꯁꯤ ꯀꯌꯥꯝ ꯆꯨꯞꯄꯦ ꯍꯥꯏꯅ ꯃꯁꯤꯡ ꯊꯤꯗꯣꯏꯅꯦ ꯉꯁꯤ ꯀꯌꯥꯝ ꯆꯨꯞꯈ꯭ꯔꯦꯅ ꯑꯗꯣ ꯍꯥꯟꯅ ꯑꯗꯨꯝꯅ ꯂꯩꯉꯩꯗꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒ ꯊꯔꯣꯏ ꯆꯥꯃꯤꯟꯅꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯕꯗꯨꯅ ꯑꯃꯨꯛ ꯀꯅꯥꯅ ꯌꯥꯝꯅ ꯆꯨꯞꯄꯦ ꯍꯥꯏꯅ ꯃꯁꯤꯡ ꯊꯤꯔꯗꯣꯏꯅꯤ ꯐꯥꯔꯁ ꯁꯦꯀꯦꯟ ꯊꯥꯔꯠ ꯂꯣꯏ ꯂꯩꯅꯩ ꯄꯣꯠꯅꯤ ꯃꯌꯥꯝ ꯊꯔꯣꯏꯁꯦ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯎꯕ꯭ꯔꯥ ꯃꯌꯥꯝ ꯑꯩ ꯊꯔꯣꯏ ꯈꯨꯆꯨꯞꯁꯤꯗꯤ ꯑꯅꯤꯔꯛꯀ ꯍꯟꯗꯕꯤꯅꯤ ꯑꯃꯨꯛꯇꯪꯗꯅꯤ A few inches later. A few moments later. Is that manung kaleda? Di? Ma'am, chị thở cho mai mà cô này thở quay ra để tụm đây là nó được.
ꯊꯔꯣꯏꯅ ꯄꯩꯈꯔꯦ ꯄ꯭ꯂꯦꯠ ꯑꯃꯁꯨ ꯊꯝꯃꯝꯒꯗꯕꯅꯤ ꯊꯝꯍꯧꯗ꯭ꯔꯦ ꯑꯗꯨꯁꯨ ꯌꯥꯔꯦ ꯅꯥꯀꯟꯁꯦ ꯑꯗꯨꯝ ꯑꯦꯗꯖꯁ ꯇꯧꯔ ꯂꯣꯏꯔꯦ ꯃꯌꯥꯝ ꯊꯔꯣꯏꯁꯦꯀꯣ ꯖꯣꯇꯤ ꯍꯥꯏꯅ ꯃꯌꯥꯝ ꯊꯔꯣꯏꯁꯦꯀꯣ ꯖꯤꯠꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯖꯤꯠꯅ ꯁꯥꯗꯅ ꯑꯩꯈꯣꯏꯅ ꯃꯣꯔꯣꯛ ꯁꯥꯔꯒ ꯆꯥꯕ ꯉꯝꯗꯥꯏꯅ ꯇꯧꯔꯁꯨ ꯑꯗꯨꯝ ꯆꯨꯞꯄ ꯊꯔꯣꯏ ꯑꯗꯨꯝ ꯆꯥꯒꯠꯂꯦ ꯆꯤꯝꯕꯥꯟꯒꯁꯦ ꯍꯥꯏꯗꯤ ꯆꯥꯎꯗꯁꯨ ꯑꯗꯨꯝ ꯁꯨꯏ ꯀꯥꯞꯄ ꯆꯥꯎꯍꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯕ ꯑꯩꯈꯣꯏ ꯁꯔꯖꯔꯤ ꯇꯧꯔ ꯆꯥꯎꯍꯟꯕ ꯑꯗꯨꯃꯥꯏꯅ ꯁꯤ ꯈꯔ ꯖꯤꯡ 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 ꯂꯥꯎꯔꯛꯀꯅꯤ ꯍꯧꯖꯤꯛꯄꯨꯗꯤ ꯇꯧꯗ꯭ꯔꯤ ꯈꯔ ꯈꯔ ꯇꯧꯈꯠꯂꯦ ꯉꯔꯥꯎ ꯌꯥꯗꯦ ꯊꯔꯣꯏ ꯊꯣꯡꯕꯁꯦ ꯉꯁꯤ ꯃꯊꯦꯜ ꯑꯍꯦꯟꯕꯒ ꯇꯧꯗ꯭ꯔꯕꯅꯤ ꯀꯇꯩ ꯊꯣꯛꯈꯤꯒꯦ ꯁꯦꯂꯦ ꯉꯁꯥꯏꯒꯤꯗꯣ ꯁꯤꯕꯨ ꯂꯥꯁꯇ ꯊꯤꯛ ꯇꯧꯗꯣꯏꯅꯤ ꯅꯪꯒꯤ ꯄꯥꯜꯂꯤ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯃꯁꯤꯡ ꯊꯤꯔꯁꯤ ꯊꯔꯣꯏꯁꯦꯀꯣ ꯑꯩꯅ ꯍꯥꯏꯕꯅꯤꯗ ꯃꯁꯤꯡ ꯊꯤꯒꯅꯤ ꯍꯥꯏꯅ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯃꯁꯤꯡ ꯊꯤꯒꯅꯤ ꯉꯁꯤꯗꯤ ꯏꯆꯤꯜ ꯏꯅꯥꯎꯕꯨꯗꯤ ꯆꯥꯎꯗ꯭ꯔꯁꯨ ꯑꯩ ꯑꯗꯨꯝ ꯊꯤꯒꯅꯤ ꯍꯥꯏꯕ ꯁ꯭ꯇꯥꯔꯠ ꯇꯧꯁꯤꯀꯣ ꯃꯌꯥꯝ 1 2 3 4 5 6 7 8 9 10 11 12 13 14 ang katala 14 15 16 17 18 19 20 49
63, 64, 65, 66, 67, 68, 69. Ma'am, 70 pound ang katang ngay le ado ang katang late. Ado ma'am, yung 69 do lepe. Ado ma'am ay gisa pagi ngasigi mukbang ko ay gi hadi nahanay sa ibang mukbang ngasi na ko adi haw bang sin na ko adi top to ya ado ay number 1 na thamja le bai gi tharoi dong ma de. Haw ete na haw ta ba te ado sin ang hin haw bai ta le ado number 1 na thammi de mathang soi dum ai hen ba to ka ne ba sai gi mang le jo haw ba. วันนี้ทุกไอ้เนี่ยถุงไอ้เนี่ยถักกันไปได้เลยตัวแม่งั้นสิ่งที่จ้าไปวิดีโอเสร็จแล้วฉันเลยแกถอยชิคคู่อ้อมนี่แม่คู่ห้องเนี่ยจะเล็กแต่ปีนี้ไหนสิแล้วตัวแม่งั้นสิ่งที่เราฉันเลยก็